Actor ama oina wangang acting khak tawraga mayambu nokhanba ngamba haibasisu talent amani awana na thallaba sangsara sida mayambu nokhanba ngamba haibasi isorna pibiba khudol amani haina panba yai. Mr. Bean haina mayamna khangnariba Rowan, Sebastian, Atkinson misaka sigi life journey khangbibra hauzik lairibra natraga laikhidrabra awards family interesting facts kayama ngasigi video sida tabigani. Skip taubidana loy faw patang yengminasi. Mr. Bean na fangkiba awards kara mingona palagadi. Number 1 British Academy Television Award for Best Entertainment Performance. Number 2 Laurence Olivier Award for Best Comedy Performance. Number 3 British Comedy Award for Best Entertainment Performer. Number 4 BAFTA TV Award etc. Film industry da sahi kunithoi thabak torok pasida 11 million euros muk sale tanki. Masama ki England hotel amadi pub kayam sulay net worth income si 130 million US dollar ni in Indian rupees 670 crores. Cars collection hairagadi thainagi 1997 car model Mini 1000 Mercedes S63 Rolls Royce amadi McLaren F1. Film da waseng nangangrabasu millionaire obayay habasi Mr. Bean na pramani adubu mahaki life journey si kamay na tawbazano kangbibagidamak wari makhamuk taminasi. Ming Rowan Sebastian Atkinson 6 January 1955 Concept Durham England asi pong nafamni babagi ming na Eric Atkinson lawmini amadi imagi ming na Ilame housewife ni silinaw marigi manungda Rowan ay natombani England gi Anglican mafam asida lairba matung Durham Research School asida lairik tamki adugi matung St. Base School da muktamki. High school lorba matung Newcastle University da Electrical and Electronics Engineering tamkirami 1975 Queen's College Oxford da MSc in Electrical Engineer loisenki aigi asadi engineer oibani pigling ay digi hauna yamni ikay ganba madi laylomba si aigi aswan bani adu oirbasu faki tawraka mayambu nokhanba si yamna pamlami mayamna su noklami aigi itaw si ubada nong matibi yengba matamda mingleraba comedy show Monsieur Hulot yengbuda yamna impress oiki asidagi aisu asiguma role tawningbagi wakal poki college ki imanaba madi film director Richard Curtis ka fangnaki Richard na aiki telena si ubada film nambagi hierarchy laibak sang yengsi haiduna hogotpa matamda minga si kari haina thon sige tawbada Mr. White haina thonki adutagi amuk Mr. Cauliflower ako madadi Mr. Bean haina thonkirami ahanba series adugi ming Not the 9 o'clock news asida Man of the Year gi award so fangkirami adudagi Mr. Bean series makhal kayama countries sani da release tawki masida mayamna pamnaki aikoina movies tadi ubada car thauba hitaba mi malabasu asengmadadi luxury athangba car high speed thauba se Mr. Bean yamna pamjai adunabu atang ba luxury car collection kayama lairibasini asengma maki car yamna kana thaubadagi accident anirak oikre Newspaper madi social media da Mr. Bean car accident da laikhidre haina wathok kayama thoki adubu paw mayamadu aranba ngaktani 1990s ta makeup artist Sunitra Sastry ga luhonglaba matung angang ani fangki mengadudi Lily Sastry madi Benjamin Atkinson 2014 da divorce torba matung 2015 da Lausi Ford ka muk luhongki asigi matung Isla Atkinson amuk poki Mr. Bean na popular oidringagi mamangda kaya mi struggle tawray madudi lay lombani na audition try tawrabasu reject hanjana oiki adubu masada thajaba ama laybaga loinana honabadagi mayamgi apama actor masu oiba ngamki tunabu angang fawba hojiksu pamna yengnari wangang buda fajana sengna phongdokpa ngamdaba lay lomba sibu stuttering disability natraga stammering haina su khangnei lay lomba si ayamba parents genetic dagisu oigali Laikai gi angang natraga ahal orbasu asigi problem kayama ubiramgani laylomba se karam kanda heli haiba matamda miyoiba duna yamna sawningba matamda ngangthokpa ngamdaba hainingba wa adu phongdokpa ngamdabadagi potsaida tainaba asina imung manungda amangata kayama oheli isai sakpa matamdadi lomdriba karigino maramdi isai haibasidi tapna sakpanina maramaduna laylombiragadi tapna ngang matambiyu matam sangani adubu Parakani laylomba angang amadi imanaba oirabasu maduda laknabi kanu karigumba mataw tamagadi isada su laitsubani adugi mahut tapna ngango haina haibiyu Mr. Bean dagi khoina khangbangami madudi thabak ama tawba natraga film kumbada
masak phajadраbasu amadi leilomlabasu honababu leptragadi mai pakpa yai habasi ngasidi Mr. Bean na khudamni silaba matamadu kaithokpiraga video si hobudagi lewa fawbutang yengbibagi damak mayambu ngamkhai letana thagachari